ꯈꯨꯔꯨꯝꯖꯔꯤ ISTVꯒꯤ ꯃꯅꯤꯄꯨꯔꯤ ꯄꯥꯎ ꯃꯤꯌꯦꯡ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨ ꯇꯔꯥꯝ ꯅꯣꯛꯆꯔꯤ ꯑꯍꯥꯟꯕꯗ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯄ꯭ꯂꯥꯁꯇꯤꯛꯀꯤ ꯃꯍꯨꯠ ꯁꯤꯟꯕ ꯌꯥꯕ ꯄꯣꯠꯂꯝꯁꯤꯡ ꯁꯤꯖꯤꯟꯅꯅꯕ ꯒꯚꯔꯟꯃꯦꯟꯠꯅ ꯑꯈꯟꯅꯕ ꯑꯣꯔꯗꯔ ꯑꯃ ꯊꯣꯛꯂꯒꯅꯤ ꯍꯥꯏꯅ ꯆꯤꯐ ꯃꯤꯅꯤꯁꯇꯔ N. Birrenna ꯍꯥꯏꯈ꯭ꯔꯦ amadi World Environment Day gi thauram ngasi Manipur gi mafam kaya dasu pak sanna pangthoknari Hauji pausing sandona pizari Plastic ki mohut sinba yaba polam sing sizinanaba government na akhanaba order ama thoklagani haina Chief Minister N. Birrenna ngasi World Environment Day ga mari lenena Cherry Blossom Avenue Luang Sangbamda launch tawgi tharam da haikre Chief Minister na makatana Solid Waste Management gi Reshinanaba voluntarily thorakpa club organization sing da government na angam mateng free da pangna bhonaragani government na ngasi phawa paikhaliba thabak sing miyam gi mateng nani miyam gi mateng yaudana karigumba thabak thoram amata mai pakpa ngamloi plastic sizinaba thingnaba akhanaba thokshil oina tongan ba district sing da thabak paikhalagani masigi matang da government na order ama thoktuna dukandar sing amadi plastic sizinariba miyoi sing da tha ahungi matam supiduna plastic nataba polam sing sizinanaba khangalagani haiki Mana makatana Cherry Blossom asi Kangla amadi Imphal Sar gi akoibada paksana thananaba atuba matamda thabak paikhalagani haina phongdokhi Garbage solid manage tongna bagi sage hena lakpa club singdo Manipur da laiba club singdo properly moi laikai du degi fataba turenda langda loi laikai du degi fataba sorokta langda loi laikai du degi fataba lampakta bazar ta haloi na voluntarily thokpira kwando club singdo thoksu thokpiro aduga madugi damakta solid waste management gi sananaba government moida free the funding tawraga angamba minimum rate amada sange sansi sasi thabak hausi hebese ngasi dagi koi state sigi wena commitment ma lomina si thaungi manungda dukan singna yaringi plastic sinabiganu madugi alternative tawbiu haidana ekoi appeal toba totally plastic state sigi thingnana bi khongjang ama ekoi changagani haidana ngasigi simayamdai thamjage Mana makatana haikibada Manipur gi samas asi issue problem struggle amadi zat bizat ki oiba wafamda yama matamda leibadonga tawba asi hongdokpa matam oire miyoibagi punsi asi nungsi haiba thot nobagi chanabi khara tamba tangai fadre government asida ngasi phawbada pro people oina thabak tawduna leiri maram sarabadi government asina tawdaba leite hauji English ni tara humdoi batch ki DPC completed constable candidates in the Kauriba Banasi Handokpiu demand ama tawbada ban blockade natraga strike na singma tawbagi hainabi thadoklasi makoi hu oiba awapa sing government asina khangdabagi wafam leite ain yu oiba awat pakhara leibana makoi gi chapchaba fall haidokpa ngamdabani haiki 2013 gi isa sing inausing okay strike tawriba ban tawriba senoi handu withdraw to aduga fazana aikoi su government gi su ariga yam thuna aikoi ayamba sem sabusu loisu loisala adubu khitang legal complication kari leituna bai nei koi yenga to bani aduna matam khitang lobani athu bada haidokani noi ban blockade se withdraw to bio nai hajari aduna Institute of Bioresources and Sustainable Development Imphal Sinduna Luang Sangmanda Pangtokpa Thoramadуда Agriculture Minister V Hankhalian PSED Minister L Diko Chief Secretary Dr. J Suresh Babu Environmentalist M Asni Kumar IBSD ki Director Professor Dinabandhu Shahu Imphal East ki Adhyaksha P Bimola Amadi Chief Minister ki Advisor Raja Sachina Singhmana Athoiba Mithunglen Singh Oina Saryaki Tharongam Mailenena Chief Minister na luchingduna Cherry Pambi Singh Su Luang Sangbam Cricket Stadium gi akoibada thaki Ngasi World Environment Day ga Mailenena IPR Minister TS Bishojin na luchingduna Nitaipa Sochekti Leiba DIPR gi head office ta uchara kaya thakre u thabagi thoramadada IPR gi Principal Secretary Athem Moiva Director Haisnam Balkrishna amadi staff Singsu Sarugyaduna Uzara Kaya Office Complex Munga Thake Minister TS Bishojina Afaba Environment ama thamba haibasi ekwipunamakki thawdangni thawdang asi punna lawminaduna akoibagi phibam phagatna bahonabada punna honaminasi miyoibagi ponsida khwaidagi sathina sohalakadoriba plastic asigi mahut
tumba ngamba chegumba natraga masiga panaba singna semba carry bag sing sijinaba matam oire haiki ngasi akhona appeal tawninga people singda akhona ngasi akhona akhoi life natraga akhoi leriba akhoi phajaba mongda akhoi tungi oiba future generations ga compromise tawdana koina hinge har kanda akhoi tung lakadariba akhoi environment sta afaba makhalgi akhoi environment thamba haibasi akhoi tawdang oiminasi haibasi ma ai haijari aduga lolana dukandar sing natraga tongan tongan ba akhoi manufacturer sing sta akhoi plastic si yamna sizinadana akhoi tongan tongan ba se gi oiba compostable oiba posting ji sinergadi akhoi ngasi gi plastic akhoi lairiba indiana host oijariba amadi india gi lairiba akhoi dream se sonamaki fulfill tawgani akhoi manipur gi lairiba praja sing gi oina su akhoi gi nungai ba akhoi afaba haksel gi oiba mong da propang ngani haibsi chet pathajabdo ina phongduk chage ngasi nongai matung pung aniga minute kunmuk sapa adwaida sakhangda ba Asian khaplang group ni chignaba afaba makhalgi khulai paiba lalhauba singna Nagaland gi Mon district gi kilometer 15 salaga laiba Lampong Sengha village da Assam Rifles ki outpost amada latot amadi afaba makhalgi nongmai kapsinduna landara kre Assam Rifles nu handuna lalhauba singi maikaida handuna nongmai kapki nongmai kapna ba duda Assam Rifles ki maikaida zawad ama soktuna mafam adudagi Mon district laiba military hospital da puduna laikanari Hausi Pabagyo and the Mapamadu the Ladiba, Micham Sokpa, Madi, Laloba singing Maikaida, Asok upon Yawagi Pawdi, Fangdri. Maliangi Oiba, Mahosabungak, Sen Banumit Palan, Lampel Patalai by Ipatokoki Sang and the Supantoki, Toramaduda Ipatokoki, President Kontozam, Gambir Singhasu, Saryaki. MP Dr. Mainana, Akoivagi Pium Kaitarakpana, Mamangi the Gileram Laba, Batkaya Ising, Kangsilakba, Turel imai hantarakpa mashina loktak pat ki imai shu nongonobagi hantarakle nongzu panthada nongka henataba amadi taroidaba matamna nong tariba si environment kairakpagi khudamni haiki tharam aduda sarugyakiba deputy chief minister Y Joy Kumarna pollution na ising nungsit senghandabata natana ikoigi haksangda asuki matik chaitheng kaya piri mipum kudingmangna global warming gi chaitheng khanglabasu madudagi ngak thoknaba hotnabadi kanamatana tawdri Part Turelda Amot Pahundok Paya de Kangna Kangna Adumak Hundok Pagi Tabakti Leptri Haiki. Unfortunately, Central Forest Division Sadar Hills Range na susindana Kwaraman Kaitel da One Environment Jaga Mailenana Tokan Mamakhalgi Urjara Pambi Lising Anirom Amadi Carry Bagsing Miamda Lemna Yantokre Ngasigi Thorom Aduga Mailenana Range Forest Officer Elangbam Homena Fongdokibada Beating the plastic pollution have a pandana pangtok liba World Environment Jaga Mailenana Miamna Bazar da pot level lakumatamda Carry bagsing Sijinabiu, Miamna Sizinariba, posting Lebakta, Tumbangamba Coxing Chijinabiu, Amadi, Ngasi Yantoliba Uza Sing a seat Habiduna, Petipiki Hongliba ing Asa Sikan Mada, Miamna, Mateng Pangbiu, Haiki. Timachina, beating the plastic Habituni. Masida, Quina Maruba, Point of Humda, Quina Maji Pangtok Javani, Ahamada, marine pollution, Anis over the human overpopulation, Homes over the global warming. Adang ngasi aku ina tiang nari ba nungju nungsagi jang. Adagi aku ina climate change meam tiang nari bese. Masih kemain tau raga. Masih han gede ke hai badi wakal londa. Aku ina ngasi pangthok sabani. Adang ngasi aku ina public the feeding message se. Aku yar gede biodegradable loy ba. Khausi na biu. Posai level agma tamda kiri beg bubiu. Aduga ani subada ucara sing se. Thabi raga aku global warming amusu aing mesti tau yang mati pangbiu.
Eco Club of Environment Department of the Jam College of Science nasu World Environment Day ga mai lenena college asigi akoibada oza amadi mairoi singna lamtu sengdokre. Directorate of Environment gi sponsor makada Baite Council More gi holda Socialist Students Union of Manipur nasu sinuna World Environment Day gi thoram pangthoki. Thoram da Tengnopal gi SP Dr. S. Ibomza yauna Socialist Students Union of Manipur gi thopuba sigyauna tongan ba miyoi kya na saruk yaki. Thoranga mai lenena Eastern Science School gi akoibada uzara kaya su thaki. Hauzi paugi marathan atenba regam tang logzari. Hakchangi labor solak padagi producing attaba hakchang choktarba tumba chaba yaraktaba khong hama numayaktaba singidamak amatta nayaba upaidi jolib syrup amasu jolib capsule wo changin sinabiyo. Bohagi mustard amadi refined oil, the taste of Assam. Bohagi oil chabiu karupati oibiu. Masida sunatana lucky coupon price mayam amasu lejari. Adongi manak nakpa store dagi fangbigani. Chabada hauraba hakchang soktaba Bohagi mustard oil, the taste of Assam. Distributor oining basingna mobile number +91 7578 007064. Guwahati da contact tobirak yagani. Bohagi mustard oil. Imphal Valley Academy Co-Education, Kari, Imphal West District. Admission open for Class 11 Science and Arts, including Home Science, for the academic session 2018-19. Features boys hostels, girls hostel, lab for physics, chemistry, biology, and computer. Separate boys toilet, separate girls toilet. Transport Imphal Valley Academy, canteen, playground, and separate classroom. Asian Girls Academy Class 11 Science tamnana bagi admission form thajare. School sida qualified oiraba mani mapung phana train torbo oja singna takpi tambiri. Mapung phana same sarba classroom amadi kusukulai fulam suna thamlaba laboratory se. Sang naina weekly amdi monthly test pangthokli. Subject khuding mapan gi expert na counseling piri. Nupi masa singna mapung phaba education gi mangal pibaga loinana fajaba moral character tambiduna lamdam sida nupi singi tha wakal hanamgi pandam na linkaliba Asian Girls Academy Sagolban and Shiro. Benasha Coaching Center, the best and the only trusted coaching center in Imphal. Benasha Coaching Center gi oja singna aina exam gi same saba matam da yamna mating pangbiki aduga PCC dagi aina phangaki study material regular mock test suggestion na chingba sing yamna chanaki. ISSLCE thagadaba singna topper oina bagi damak matamga junaraba coaching center asibu miyamna thajaba thambiu. India gi ahanba national awardee Government of India na piba Silver Dew. Makhal suna lejare half liter, 750 ml, 1 liter, 2 liter, 5 liter and 20 liter jar. As an distributor Amadi Akupamarol Loktak Industry, Industrial State, Takiel da contact to you. RK Sanatombi Devi Vidyalaya proudly celebrates 25 years of educating, enriching and empowering our children. Young girls have now become leaders and professionals. And just like our students, our school has also grown. Admissions open for Class 11, Humanities and Science. Download your forms from the school website or collect the forms from the school counter at Pangai Imphal East or Asha Jina Complex, North AOC. Are you confused about your career after 10+2? If yes, then get in touch with SS Career Solution, 2nd floor Gypsy Building, Pauna International Market, Pauna Bazaar. Best Career Counseling Center in Manipur. Guwahati da laing balak pirib singna doctor contact amadi lefam safong gi damakta waningai oidre adom gi service ki damakta pung konmari hangjari Kangla Healthcare Service Bangagar Guwahati nasima contact tobiro 9706099969 natragana 70022203013 Break ki mutung da taram na moksari makhataba pauda Isan isabu thabak bizabatana tana miyoi kaya bu thabak pinana bahona si sarkari thabak kaktana thabak natte thabak subagi hainabi thamsi haina Imphal West District ki Khongapat Khamran amadi Loitang Kunuk Dulaiba Avian House ki proprietor Songtham Dhruvatana phongdorakli Maki poultry farm aduda anoba international technology sizinaduna farmers sahum henbana tongan ba khungang kuntra da thabak tawduna masana masabu thabak piduna sentok lambi ama oiri Anoba technology automatic nipple water dinker amadi automatic feeder asina hena sathok lehenba ngambata natana laina tina dagisu ngakthok ngami haiki
हाउस असिना लमदमस्ता अफबा मची लेबा जिंजा पुथोक्तुना मसा मऊ फबा समाज अमा लेनबगी पांदमदा ऑर्गेनिक की ओइबा पोथोक्सिंग पुथोक्नबा थौरांग तौरी सही असिदा हैचरी प्लान अमसु साबा लोशिलगनी मसिना पोल्ट्री फार्म तौरिबसिंगदम येनाव मसा फंगदबगी अवाबा लेररोय मियोय कयाबु थबक पिरिबा माके फार्म असिदा सरकारना मियेंग चंगबिबा पामी हाइखी मीट अमसुंग येरुम मरांग कायना पुथोकपा अनिसुबदा हेन हेल्दी सोसाइटी मा लेनबगिदमता ऑर्गेनिक तमाय ओंजलगा मदुगिसु मदुदा ऑर्गेनिक टिक थोरप येन अमसुंग येरुम अदुमसु पुथोकपा अदुगा लोना अखोगी इंखलाइबा नहारोसिंग अखोगी थबक फंग गवर्नमेंटगी थबक थीबा गवर्नमेंटगी थबक फंगद्रिबा अमसुंग थीबा इंटरेस्ट लेबा कामुसिंग सिजिदा अखोइना थबकसी चंगसलरेगा थबक फंगद्रगसु अखोइना सुम्बा येन लोइरगा अदगी येनसा पुथोगा सुमाइना सुम्बा माइकैसिदे चंगसलगा ओइबा यानी हाइबसी वा कल्चर मा योखनमिनसी हाइबा पानमदा इन थमपा थौबाल खांगाबोक्ते लेबा अहुम सुबा IRV कैंपस असु बटालियन असिगी CON हेरोजिना लुसिंगदुना वर्ल्ड एनवायरनमेंट डे गा मैलेना उजारा लिसिंग अमे हेना थाखरे ngasi thariba uzara sing adu nithina ngakpi sanbiduna mapung marai fahanduna ekhoi gi environment kanbada asobu thodang lominasi haina CON herojina haiki Manipur amadi mapandagi lakpa Manipuri singna Kolkata da lakpada hiram kaya da mateng pangnaba Manipuri in Kolkata semduna English ngani taratare tagi mateng pangba haure haina Manipuri in Kolkata gi President L NATO na haikre ngasi Manipur Press Clubta pangthokpa pawgi mifamda NATO na makhatana Kolkata da leiba amadi matam kharagi lakpa Manipuri singna khudong sadaba kaya mayong narakpada Manipuri in Kolkata gi mateng lobiyo Peace and Harmony da yumpham oiraga semliba body asina ngasi phawbuda Kolkata da thokiba laibak thiba thogdo kaya da su pungphana mateng pangkhre makhatana darkar oirakpa matamda P102 Sector B Metropolitan Cooperative Housing Society Kolkata da pau pibiu haire leiriba Manipur gi miyam aduga praja miyam na ngasai karigumba isa isu na ai gi isa na karigumba film da like tamninge hairiba like tamninge sim hairiba philasi Kolkata da na takna West Bengal da masigi fil si facilities e fangbra fangdabra masire da kara masire tamagana karamba school da tamgani karamba college da tamgani adana karamba university da tamgani aduna tragana university sida magi admission fees kamai kayam yawi admission ki procedure kamai tawi high bane single information singa se aikona gi make ki Manipuri in Kolkata adana aikona website ama kachu aikona launch tawjare masire sida aikona high website sida gi aikona paw sing se lobi raga maru iba information singa se अखोई मेक की प्लेटफॉर्म दगी फंगीगनी ना इना मायाम त थमजनिंग हंडा क्लास 10 परीक्षा दा कुंबी प्राइवेट सेंटर दा फर्स्ट डिवीजन दा पास तौरखरबा महरोई सिंह दा सेल अमदी असंबा खुदोल पोट पिदना पुनिंग थवटपगी थौरम अमा कुंबी प्राइवेट सेंटर कमिटी ने सिंदना कुंबी केंद्र की मनुंग दलेबा इवदौ इसिंग साइबा हराव बुंग दा बांगथोखरे थौरम अदुदा कुंबी केंद्र की MLA S बीरा कुंबी म्युनिसिपल काउंसिल की चेयरपर्सन M इबेसा वाइस चेयरपर्सन W Bobby San yauna myoikana sawyaki center adudagi punna mehroi mudra tarena first division da pass tawkibaga loinana mark wangna fangba mehroi ahum amadi subject topper tareta sel yauna mana mathum pibagi thoram aduda kumbi kendragi MLA S birena apaba mehroi kaya puthokpa ngamnaba amadi award appa kaya mekhatnaba maki maikai su angamba thakta sarkar da taksilagani haiki Lagi local area rural and 5% dori bisa masih lagi koi karam makamda karam makam dasin dino hai itu baru kita faham itu mata ka हम लगे है dari Haujila silakpada mariba pau amhane pizari Plastic ki mo simbe ya polam sing season na ba government na akhan na ba order am thok lagani haina Chief Minister N Birena haikre amadi World Environment Day ki thawram ngasi Manipur ki mafam kaya da su paksan na pangthoknari Hauzi phaw ki na di SB de pizari ba Manipuri pau matang salojare miyeng tabiri ba punama pomukana kurumjari